अहानबद मरोइब पाव AICC के प्रेसिडेंट राहुल गांधी नुमित निनी की खोंगचत ngasi इम्फाल दा थुंगलरे चाही तरा मंगा पालंबा लेंगाक न तौरंबा थबक का चाही अनि खक्त ngairiba लेंगाक असना तौरिबा थबक का चांगदमनदुना मियामना येंगबिरो हाइना चीफ मिनिस्टर एन बिरेन फोंगदोकले अमसोंग ISTV न्यूज की वीडियो जर्नलिस्ट डॉक्टर नोंगमाइथेम रीना याउना नुपी पावी मंगा द वुमेन्स एक्शन फॉर डेवलपमेंट वार्ड न चाही एसगी बेस्ट रिपोर्टर के अवार्ड पीदुने काय खुमनख्रे खरमजरी ISTV की नुमिदांगी पाव मिटेंग ताबिरी बसिंग तरामनोक चिरी हुजी पाव सनोक नुपिजरी हंदक पांगथोकदोरिबा लोकसभा मिखल की कांग्रेस की कैंपेन की दमक AICC की प्रेसिडेंट राहुल गांधी नुमिदिनी की खोंगचत ngasi इम्फाल दा थुंगलरे इम्फाल इंटरनेशनल एयरपोर्ट ता नुमिदांग वाइरम पुंग 4:45 दा थुंगलबा मतुंग हानगी चीफ मिनिस्टर ओक्रम इबोबी MPCC की प्रेसिडेंट गाय खांगम MP डॉक्टर टी मैन्या MP थांगसो वाइते अमदी पार्टी की लुचिंगबा सिंगना तरामना ओके तुंगदा एयरपोर्ट की बीटी रोड लेबा कांग्रेस भवन तमना लाखी अथौबसिंग निंगसिंग खुबमदा सहित मिनार राहुल गांधी ना मणिपुर के अथौबसिंग मफमदा लैसु कत्तुने काय खुमनबोतखे थरमदुदा AICC के नॉर्थ ईस्ट इंचार्ज लुइजिन हो फलरई रो CLP लीडर सु ओरिबा हानगी चीफ मिनिस्टर ओक्रम इबोबी MPCC के प्रेसिडेंट गाय खांगम MP टी मैन्या थांगसो वाइते कांग्रेस की MLA सिंह अमदी कांग्रेस के कर्मी क्याना सरुक याखे तुंगदा BT पार्क की थोकलगा कांग्रेस भवन तमना फ्लाई ओवर मखादा ख्वारंबल कैथेल की अकोइबदा फौरकपदा कैथेल अहुम की कैथेल फंबी इमा सिंह अमदी कैथेल की अकोइबदा लेरिबा मियामना राहुल गांधी बु तरामना ओके कांग्रेस भवन द MPCC की थौपुबा सिंह MLA अमदी ऑफिस बेयरर सिंगर लोइनना मिफम पांगथोखे हंदक पांगथोकदोरिबा लोकसभा मिखल की इलेक्शन कैंपेन सरुक याबा लाखलिबा राहुल गांधी याउना मणिपुर प्रदेश कांग्रेस कमेटी की लुचिंगबा सिंह अमदी डिस्ट्रिक्ट कमेटी की लुचिंगबा सिंह याउना मिखल द माई पाकनबा कुपना खन्ना नैनके नुमिदांग द होटल इम्फाल द पार्टी की तोंगान तोंगानबा लुचिंगबा सिंह उनके हयेंग अयुक मणिपुर स्टेट फिल्म डेवलपमेंट सोसाइटी की ऑडिटोरियम द महिरोई सिंगा वारी वताई सानरबा मतुंग हत्ता कांगजेबुंग द पांगथोकदबा मियांगी मिफम द वांगांगनी पब्लिक मीटिंग की दमक अकनब सिक्योरिटी की चेक्सन थौरांगसु मणिपुर पुलिस न लौखटली हत्ता कांगजेबुंग द पांगथोकदबा मियांगी मिफम असि लोयरबा तुंगदा नुमित युंगबा मतुंगदा अगरतला की दमक इम्फाल थादोकनी मार्ग इम्फाल थादोकलबा मतुंगदा लोकसभा की इनर अमसुंग आउटर की मिरेप लाउथोरकपा याय हाइना पाव असना मखा तारे चाही तरा मंगा चुपना ममांग पालंबा लेंगाक तौरंबा थबक्का हौखिबा चाही अनि असिदा लेंगाक असिना मियाम की दमक याइफनबा पाइखटलिबा थबक्का चांगदमनदुना मियामना येंगबिरो हाइना चीफ मिनिस्टर एन बिरेन फोंगदोकले कक्चिंग डिस्ट्रिक्ट की सुकनू केंद्र की मनुंग चनबा वांगू लाइफम लाया ग्राउंड बीजेपी सुकनू मंडल सिंधुना पांगथोखिबा नोमुगी ओबा पॉलिटिकल कॉन्फ्रेंस द वाफम असि चीफ मिनिस्टर न फोंगदोखिबने थौरम अदुदा कुंबी केंद्र की MLA S बीरा हियांगलम केंद्र की Y राधेश्याम कोंथौजम केंद्र की डॉक्टर सापम रंजन सु सरुक याखे चीफ मिनिस्टर मखा ताना चाही अनि असिदा बीजेपी न लुचिंग लेंगाक असिना लमदम मशिगी मियामदा तोंगान तोंगान स्कीम कया फंगहंदुना स्टेट असिगी सेन्मिटलोन द अहोंग पुरकपा ngamle मणिपुर की ओइना तांकक अनि थोकना पांगथोकदरिबा मिखल असिदा बीजेपी न माई पाकनी हाइखे
अखोना MLA वरमने अखोदी आ बंगलो लेग्रे सोमना प्रजा न करी सारी गेसे होरेन भोट मया गिदु लाका द येंग मदुनदी प्रजा गे थबुक तोबुक खोगे मदु मतम पुनमक्ता सानिनगा साबा फंगदब कांगबुना लावबनी खोंबनी अखोदी फजन येनरगा सामिनरे अखोइनदी कन्न लावबम थोके BJP Khangabok Mandal na susinduna nomugi oba political conference amasu Khangabok Basu ground the pangthoki. Tharamaduda Chief Minister N. Biren, Education Minister Tesh Radheshyam, MLA Y. Radheshyam, MLA P. Brojen, BJP Manipur Pradesh ke Secretary Organization P. Premanand Mite, amadi atay party ke luchingba kayasu sarukyake. Minister Radheshyam na ngasi India da Narendra Modi nattana Prime Minister oibinaba matik chaba mi laite haike. Chief Minister N. Birena BJP asi secularism bu ngakna chatpa miyam bu chap manana yengba amadi laibak asi chokhat maikay da punana ba hotnariba miyam gi party amani ngasi India da BJP lengak lakpadagi ahongba kaya lakhre haike ngasi miyoy bagi hak mat pire nupi angan kaya gi izat mangan pire ekoi leifam sabong khangre sifai na pale na laurga kappuga sahi kaya lakhi bodo 1958 ki moina armed forces special power ekoi thamjal landra de koi law gadra ekoi wolam gadra beko ngasi pale ba ngasi ekoi na sari ba hainau se ngasi thar ga sa banate mamang du da moina hainau thar ma de koi hainau sarang ma mamang du da hu pam bi tharam ba ngasi koi hu sa ba de gilema klangi bani ne koi Lok Sabha Mikhal gi matam nakshilaklebasu Congress amasung BJP na makhoi gi mirep puthokpa ngamdre. Congress Party gi na hayeng hapta kangjebungda mifam pangtokadari bashi da saruk yagadoriba AICC gi President Rahul Gandhi ngasi Imphal da thunglaraba matung chapchaba mirep kanano oigane habadu khanglaba yai haina ISTV News na phangba pau amana haire. Outer amadi inner gi oina kana bu mirep oigadage haibadu chapchaba khangalakpa leitrabasu inau noba mirep sing oiraba yai haibagi thajabadi thamlakli amaromda BJP party gi oina su kanada ticket piduna mirep ohengadage haibagi achauba chamamnaba amalaire Chief Minister amadi party gi President Bhavananda yauna ticket ki matangda handak Delhi da chatlurabasu chapchaba lekhai tarakpa ngamkhride haire BJP gi oina miyoi tara tarukna mirep oina bagi damakta ming pishalakliba asi kupna khana nainaraba matungda sungsoi soidana mai paktaba yadabana minister natraga MLA oiriba miyoi fawba handaki Lok Sabha Mikhal asigi mirep oheningbagi apamba fawba thamlakhi haire masi natraga nai top yamna thajadaba mongda mirep ohennaba puthorakpa yai hainasu ISTV News na phangba powers na makhatare Outer Manipur Parliamentary Constituency ki oina Dr. Lorho NPF ki mirep oiragani. Ngasi Kohima da pangthokiba NPF ki mifam amana Manipur ki oina Outer da Dr. Lorho bo NPF ki candidate oina ming laukthokibani. ISTV News ki video journalist Dr. Nongmaithem Rina yauna nupi paumi mangada Women's Action for Development Award na chahi asigi best reporter ki award pidune kai khumnakre award asi nupi angang gi mayok ta chatba crime gi pau ningthina miyam da yonghanduna awa ana taraba sing kanana bahotna bada mateng pangbagi damak pikhibani mahak ta natana best promising reporter ki award ta Imphal Free Press ki paumi Baby Shreen, Sangai Express ki sapam Aruna Huyen Lanpauge Asem Baby Cha Amadi, Sangai Express ki ngasepam liklay laymada piki. Classic Granda Mamangi Chehige, November tang kun mga dagi December tang tara fawbada pangtokiba International 4-Night Observation Against Violence of Women Gamari Lena na pangtokpa thauram da piki. Mamang Chegi Best Reporter ki award pangkiba pokna from Pau Chegi Paumi, Sagol Sem Vigyana, Dr. Rinada Award adu kutsinaki. Sel oina lupa lising kontrama di citation yawa award pangkiba Dr. Nongmaithem Rina, Kakching Paji Lekai Degini, Apok Pamasung Apok Pikiming Nongmaithem Indramani Amadi Nongmaithem Ongbi Ninamani Kawi. Tharamashiga Mari Lenana Ward ki Secretary Sobita Mangsa Tabamna Nupi Angangi Mayok ta Chataba Crime Hantana Bagi Mohota Leptana Hingalakli. Mamang Chahida Crime Chahungi Matakta State Asida Thoki Chahi Asigi Oinasu Crime Humvudaragi Matakta Thoktuna Mipai Ningai Oiba Fibam da Lady. Mediana thodo wathoktugi pau miyam da piba khak natana victim amasung family singna crime adu thokraba matungda karamna punsi lelibagi amadi punishment fanghana ba hotnabada mayok nariba khudong chadeba singsu miyam da khanganingi haike laba akoina gender issue si leiraba matamna akoi petri arki se asoba thodang lawi
हाइबदी ngasi Bharat asi India si akoi male domination society so likewise Manipur da su nupana khulingba samajama oiba asina maram oirakan karam ba hiram area da akoi societies la role lawribage haibadu so akoi loinamak khangdaraba ngakani Minister MLA Amadi Mari Lenabasingna Yamna Toini Yengsin Krabasu More Hospital Awatpadi Adumak Lady. Famung Yankai Leba More Hospital asi Matam ge Health Minister Amadi Mari Lenaba Department Singna Kayarak Hana Yengshinduna Hospital ge Awatpa Sing Lehelaroi Haina Tajaba Kaya Pi Krabasu Thabak Oina Ontok Taba Kaya Leire. Amaromda Hospital asida Gaini gi Doctor Ama Leramba Adusu Chatkiba January Thada Transfer Taukibadage Ngasi Fauba Mahut Tharaktre. More Hospital asida Operation Theatre Leirabasu Matik Chaba Kutsukulai Amadi Specialist Doctor Leitabana Operation Theatre Leibagi Kanaba Miyamna Mapung Fana Fangdre. Ngasi Faubada More Hospital ki Operation Theatre asida Miyoi Manga Dagi Hena Operation Taukidri Haire. Panbayai, Lisingani Tara Nepal ki December Thada Health Minister L. Jayant Kumarna, More Hospital da ultrasound machine, X-ray machine, Amadi, laboratory ama yauna ate equipment kaya sangaramba ado, specialist Dr. Singh Leitabana, Kutsukulai Singasigi Kanaba, Yamna Mapung Fana Pangbangamdre Haide. Chahi Chaniga Kuntra Taruki Mamang the Kundaduna Leraklaba Kopum Sub Division ki Manung Chanba, Zogzang Tech Village ki Sandang Yoknanaba Farm ki Sambal Amadi, Horticulture ki Potlam Thariba Farm ki Potlam Singh Nungsai Village ki Miyoi Karana, Tha Asigi Tang Tara Tareki Numidangda Amang Ata Thokhalamle. Yasanaba Purak Triba Fauba Nungsai Village ki Miyoi Amatta, Zogzang Tech ki Miyam Infal Kopum Lambida Chatlaloy Haina, Zogzang Tech Village ki Chief Cum Chairman, Hen Khuf Pau Haukip na Haikre, Ngasi Pau gi Kangbu Amaga Loina Mafam Aduda Chatuna Yangsilubada Amangata Sing Tokalamba Kaya Tengaraki, Togdogasi Matanga Kopum Police the Wakat Kre Haire. Yamna peaceful wayna Lejaba Mapam Singda Ahinda Lodna Hurana Shumba Tobirak Bashe Yam Tina Equena Condam Tozay Shumba Togokshi Kunmayam Sina Warip Lobody Nungsai Haiba Kunche Kunani Sigi Marakta Moina Padaba Togok Mayamba Tohanba Mayamse Moina Kastomi Matungina Akoida Mamniba Adumba Kopiu Haibagi Wahe Makatan Haidri Pauda Kunasizu Moibu Lanhandaba Sanandaba Samandaba Sini Adubu Sigi Togok Sidi Kanagumba Kanglu Mamadana Sida involved to Vidaba Yatiki Wena Lovidaba Moina Kastomgi to Pum Tokwashi Atumatamda Yamtuna Tobiu Taudaba Tarabadi Maran Kudingmak si Atoba Susok Sotana Nungsai Kuna Masigi Togok Sing Maran Kudimak Tokiba Tokidaba Mayam si Moina Daita Pugidabani I will say Kuni Lidalamoina Lau Tok Sabani Medagi Kutanga Lakliba Lok Sabha Mikalda Matau Togodaba Bishnupur District ke polling officers singe training mini secretariat complex the Laiba Panchayat Resource Center the Pangtokre Tharmadu the district election officer Pawan Yadav SDC Oina Victoria Huidromsu Sarukiake Additional Chief Electoral Officer Ranjit na ngasi Lakliba Lok Sabha Mikhal Gamari Lainana Chandel District ki Sem Sabagi Thabak Yangsinkre DC Officer District Election Officer Oriba Krishna Kumar Galoina na Mifam Pangthoki Mifam adu the SP Additional SP SDO SDC Singh Amadi District Nodal Officer Singsu Sarukyaki Mikhal Asigamari Lainana Polling Personal Singi Pangthokliba Training Yangshinkibaga Loinana Strong Room Counting Hall Amadi Dispersal Mafam Singsu Yangsinki Lakliba MP election asiga mari lainana political debate campaign ama kwai nungsel senthalup na pangthokani haire Manipur Press Club ta pangthopa paugi mifam amada lup asigi President Laisemba Miteina campaign asi MP election gi mihut khanba loiraba matung da pangthokani Mafam na University College Kaithel na chingbada oigani masigi maroiba pandamdi political power natana laibak asida tangdu laitaba chokhatpa purakpa Ngamdaba maramna political power asi marik chumna amadi mong chumna khangba mathau tai haibasini Himalaya Manipur sida sahi amadagi loiba kanna loiba naitana hauriba irang somnariba lan thengnariba awaba thudong thuru mayam sing asi miyamna political power si mafam sana asim tu khalakanda madugi dikopta losangadabani Manipur thengnariba khudimak ki solution je political solution asida laibina masigi asengba parliament da lawrogdaba Manipur miyam ge awaba khudong thiba mayam sing sibu kokadaba asengba lusingmudu khanbada miyam da hena asengba sumbudu puning thawat poina
असेंबा मिरेप तो पुथोंनाबा अमसुं मियामदा असेंबा मिहुत खनबगी थोना लिजेंदो साफोंगनबगी अखोइना ख्वाइन सिंगसिंथालुमना District Kayakalp Award kam Swastha Pakwara Hogdokpagi Tharam DRDA Conference Hall Senapati da Pangthokre. Tharam aduda DC Senapati Somorjit Salam, DLO Singh, Medical Officer in Charge Singh Sarugyake, District Health Society ki Chairman Su Oriba DC na District Hospital Senapati da Commendation Award Yentoki. Tadu B PHC bu Best Kayakalp Award Lokthokpaga Loinana PHC Pawamta PHC Lai amasung PHC Maramda Manapiki. Yumda yokpa Sao Chek Singh Halambagi Pau Takhidraba Matung Kangpopit District Headquarter da Haukiba Ahingda Sakhangdaba Sana Nganu Manga Hatlamle. Nganu Singadu Kangpopi Town Committee ki Chairman Lunse Kipgengi Campus to Loibani Hairi. Ngarang Numidang Bharadaleba Miyoi Amana Nganu Singna Hauna Kongba Makon Tabadagi Chairman da Pau Piraga Torchlight Captain Yengbada Sa Anina Nganu Singh Adu Attack Torambani Hairi. Thangmaiban Sinam Lekai Deleba Sinam Nodia Government Upper Primary School gi Mahiroi Singh da textbook amadi school uniform yentokre. Tharamadu Jet EO John 1 AI Elina Soibam School Development Committee gi President P Mangi Yauna Mari Lainaba Miyoi Kyana Sarugyaki. Elina Soibam na School asi Chokot Hanaba Hotnabada Club Yauna School Development Committee Semduna Hotnarambasi Yamna Choktok Cheningai ni. Oja Singh amadi Mama Mapa Singh nasu School asi Chokot Naba Hotnahaningi Haike. All Manipur Muslim Girls Students Union Amadi All Manipur Muslims Women Development Organization Sinduna Jiribam da Chatkiba Numit Mapani gi Oiba Khongchit ki matang da ngasi Manipur Press Club da Organization Amadi Union gi Maikai dagi Paumi Singh da Paudam Kre. Union gi President Ruksar Chowdhury na Jiribam da Leriba Lenga ki School Sing Yengshinba Watpana Fibam Chadana Lehori Lambi Phattabana Angang Singh na Mahi Tamba Chatpada Khudong Chadaba Kaya Mayok na Hori. Principal Laitaba Mahi Loishang Thengnarakhi Jiribam District asi Khwaidagi Sotharaba District ni Masida Lengang na Midyang Changhaningbagi Apamba Singh Phongdok na rakhi Education Minister Madi Director na Atuba Matamda Midyang Changbiyu haike aduga akoina Jiribamda kari maramgi damakta akoigi mitop miyan jasing na occupy torok pano haidana akoina yang kupna thiyaba matamda primary class tagi na even class 12 fogi thaksida akoigi MIL se akoigi kana Bengali subject oina sana ho ada hoji akoina government da thamningi ba wafamdi maitai me oigera Manipuri subject oigera or ani sigi manungda ama compulsory masigi si order ma thoaga akoigi tungi future gi damak yenga kanda mafam sida Bengali na occupy tawi amasung Bengali loli haiba pose akoigi Manipuri ama oina Manipur gi loan se compulsory masi subject se school amasung primary de gi hawra kanda class 10 phau or 12 phau da chana han bagi pot ama khak athuba matam da bailo ma sembiraga masi akan ba mieng ama khak sanction bi haiba potone number 1 ikoi government da thamningi ba appeal se HIV amasung AIDS Prevention and Control Act lising ani tara tareta state ke rule sing finalized taunalaba state level consultation ngasi classic hotel de pangthokre National AIDS Control Organization amadi Manipur State AIDS Control Society na sinduna pangthokiba thoram aduda nako gi mihut sing Law Department Education Department amadi Social Welfare Department gi mihut sing NGO Civil Society Organization yauna mari leinaba singna act asigi matang da wafam kaya phongdokna ke Manipur State AIDS Control Society ki Project Director Radha Binod Sharma na ek asigi matang da miyam gi apam pam da yengduna rules semlaga assembly da pukhatuna ayaba lorba matung da act asi state asida chatna hanabagi thaurang oina state level consultation gi mifamasi pangthokpani haike Khangabok Leba Wisdom Foundation School na sinduna Mairoi Singh oiba motivation program amang asi pangthokre School aduda pangthokiba thoram aduda social scientist Dr. Dhanabir Laishram amadi school ki principal L Shobhana Maroiba miyoi singoina sarukyake Imphal Turel gi ising imai ka hena nemta kibana Moirangkhom amadi chinga intact ki ising chingkhatpa yadre maram asina Moirangkhom amadi chinga water supply ising piriba mafam sing Turel gi imai wangkhalaktriba fawba ising piba ngamkiro haina PHED water supply project construction division na khangalakle pawgi marak thatna temba breakama Jolip 100% natural syrup amasung capsule
ꯌꯨ ꯊꯛꯄꯗꯒꯤ ꯑꯣꯏꯔꯛꯄ ꯑꯋꯥꯕ ꯆꯩꯊꯦꯡ, ꯍꯛꯆꯥꯡꯒꯤ ꯂꯤꯚꯔ ꯁꯣꯛꯂꯛꯄꯗꯒꯤ ꯀꯨꯆꯨ ꯁꯦꯡꯉꯛꯇꯕ, ꯍꯛꯆꯥꯡ ꯆꯣꯛꯊꯔꯛꯄ, ꯇꯨꯝꯕ ꯆꯥꯕ ꯌꯥꯔꯛꯇꯕ, ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕꯁꯤꯡꯕꯨ ꯐꯍꯟꯕ ꯉꯝꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏꯗꯤ ꯖꯣꯂꯤꯞ ꯁꯤꯔꯞ ꯑꯃꯁꯨꯡ ꯀꯦꯞꯁꯨꯜ. ꯗꯥꯏꯕꯦꯇꯤꯁꯁꯤꯡꯒꯤꯗꯃꯛꯇ ꯖꯣꯂꯤꯞ ꯀꯦꯞꯁꯨꯜ ꯆꯥꯕꯤꯌꯨ. Tagdo welcomes. Hayeng Mars ki tangkun gi ayuk pung nipan makai taba matamda Honorable Congress President Rahul Gandhi na lamdam asagi mahiroi singa wari watai sanabagi thoromama Palace Compound da leiba Manipur State Film Development Society gi auditorium da pangthuk sagadori. Thoromasi da sarug yabigani haina hana entry card phangbi ki ba mahiroi khudimakna ayuk pung nipan minute taramanga gi mamangda isa isa gi phamam da phambiu. Thorom yawba lakpa mahiroi khudimakna makhal amatagi bag pubirakta na bakhanganjari. Miyamna thoromasi bu mapung phanbiu haijari. Haijari ba Tagdo. Maipa Dance Studio and Fitness Gym. Madeline introducing School Students Health Checkup program at school campus. On-site student health checkup, general medical checkup for student, dental checkup, eye checkup, ENT checkup, etc. and student medical report. Also on-site school medical room. We help in setting up medical room at your school by providing well-trained nursing staff, medical equipment, first aid materials, ambulance on call, etc. Madeline office, Porompa near Jennings Hospital. Goods and Services Tax GST da register tawiraba taxpayer khudingmakna matam chana GSTR 3B monthly return file tawiyu. February thagi GSTR 3B return file tawbagi aroiba numiti lakliba March kitang kundani. Sale changdana return file tawnabagi damakta Old Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu. Kanganjariba Department of Taxes Government of Manipur. Notice the Hanbo in the National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makada Financial Institute amo in a sakangraba Pradhan Mantri Awas Yojana Housing for All bisin ki makada subsidized loan pi bada mangzil thariba Panchwebi Housing Finance Company Limited amadi masigi subsidiary company singi sister yauna puna branch tara hum doyang duk jare miyam financial facilities sing lobi na bading sing jare Panchwebi Housing Finance Company Limited and its subsidiary group of companies. The Great Wedding Sale by Mobile Furniture. Chicken 65, chicken lollipop dry, chicken masala, chicken lollipop masala. Maipa Foods, available at your nearby store. Wangkai Ningtem Pukri Mapar da laiba Career Nurture Center da lakliba April 9 dagi class 9 amasung 10 CBSE gi Science and Maths, class 11 amasung 12 gi CBSE and COSEM gi Physics, Chemistry, Maths and Biology gi foundation course haujaragani. Class ki timing 5 PM to 8 PM. Contact 9402241800 or 9436696049. Family Camp on 21st March to 25th March. Mahai Masing Education Technology Private Limited Amadi MMTA ka Kutsam Naraga Learning Cum Adventure and Sports Family Camp 2019 Pangthok Charagani. Pangthok Chagadori Mafam Manipur Mountaineering Institute MMI Lamda near Laimatak Project. Contact 7085723248. Eastern Motor Jingmairongi Nauna Santok Charaba Anova Maruti Suzuki Arena Showroom Lakliba Mas Pungi Ayupung Taramathoitaba Matamda Re Launch Taujaragani Thorom Asida Yamna Saruk Yabio Maruti Suzuki Arena gi Digitize Tauraba Showroom Asigi Kudong Jaba Lobio Ahan Balakpa Booking Kudingi Exciting Price Amasung Offer Su Thamjari Breaking Matunda Taram Nokchiri Makataba Pau. Tangkul na ngalinge matamda tauramba iyai tharaga nga fabagi thorom khairi kasau ngasigi mirol ningsing naba Kamjong district ki Khonglo village ki Maklang Turel da pangthok naba thorang loire khul chamaga humbudra manga gi khunja sing na saruk yagadaba kumai ase Kamo How Arts and Cultural Organization sinduna pangthok kadabani hiramasida report ama.
ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯥꯝꯖꯣꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯥꯛꯂꯪ ꯈꯪꯂꯣ ꯇꯨꯔꯦꯜꯒꯤ ꯁꯔꯨꯛꯇꯅꯤ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤꯗ ꯇꯥꯡꯈꯨꯜꯁꯤꯡꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁꯤꯖꯤꯟꯅꯔꯝꯕ ꯌꯥꯏ ꯊꯥꯗꯨꯅ ꯉꯥ ꯐꯥꯕꯒꯤ ꯊꯧꯔꯝ ꯑꯃ ꯂꯥꯛꯂꯤꯕ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯍꯥꯏꯔꯤꯕ ꯌꯥꯏ ꯊꯥꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯈꯟꯅꯕ ꯑꯃꯗꯤ ꯌꯣꯛꯈꯠꯇꯕ ꯌꯥꯗꯕ ꯊꯧꯔꯝꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯥꯛꯂꯪ ꯑꯃꯗꯤ ꯈꯣꯡꯂꯣꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯈꯨꯟꯖꯥ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯥꯏꯑꯦꯁꯇꯤꯚꯤꯗ ꯐꯣꯡꯗꯣꯔꯛꯄꯗ ꯑꯩꯒꯤ ꯌꯥꯏ ꯊꯥꯕ ꯍꯥꯏꯕꯁꯤ ꯇꯥꯡꯈꯨꯜ ꯂꯣꯟꯗꯗꯤ ꯈꯥꯏꯔꯤ ꯀꯁꯥꯎ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗꯗꯤ ꯀꯔꯨꯛꯁꯨ ꯍꯥꯏ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯐꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯃ ꯑꯣꯏꯅ ꯃꯥꯡꯗꯅꯉꯥꯏ ꯍꯥꯏꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯅꯉꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯒ ꯑꯗꯨ ꯌꯥꯏ ꯊꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯊꯥꯔꯤꯕꯅꯤ ꯊꯥꯏꯅꯒꯤ ꯆꯤꯡꯒꯤ ꯅꯨꯡꯒꯤ ꯂꯝꯒꯤ ꯃꯃꯤꯡ ꯑꯗꯨ ꯂꯥꯏꯒꯤ ꯃꯃꯤꯡ ꯁꯣꯜꯂꯒꯀꯣ ꯁꯛꯄ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯁꯛꯀꯗꯧꯕꯅꯦ ꯑꯗꯨꯒ ꯁꯛꯑꯒ ꯔꯥꯎꯟ ꯕꯤꯝ ꯑꯃꯁꯦ ꯎ ꯑꯆꯧꯕ ꯑꯃꯁꯦ ꯁꯤ ꯇꯨꯔꯦꯟꯁꯤꯗ ꯇꯤꯡꯉꯒ ꯊꯝꯃꯅꯤ ꯑꯗꯨꯒ ꯑꯗꯨꯗ ꯂꯥꯏꯟ ꯑꯣꯏꯅ ꯃꯤꯁꯦ ꯅꯨꯄꯤ ꯑꯉꯥꯡꯁꯦ ꯂꯦꯞꯄꯒ ꯑꯩꯈꯣꯏꯒꯤ ꯎ ꯃꯀꯨꯗꯨ ꯌꯩꯕꯗ ꯏꯁꯤꯡꯁꯤꯗ ꯍꯦꯛ ꯁꯣꯛꯄ ꯀꯥꯟꯗ ꯁꯪꯒꯣꯝꯒꯨꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯗ ꯉꯥꯁꯦ ꯑꯗꯨꯝ ꯃꯀꯣꯛ ꯉꯥꯎꯔꯒ ꯊꯣꯛꯂꯛꯀꯅꯦꯕ ꯁꯤꯍꯧꯗꯕ ꯈꯣꯏꯗꯣ ꯑꯗꯨꯝ ꯑꯃꯨꯛ ꯍꯤꯡꯉꯛꯀꯅꯦꯕ ꯉꯥꯎꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯁꯤ ꯌꯥꯏ ꯊꯥꯕꯁꯤ ꯃꯇꯝꯁꯤ ꯌꯥꯝ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯅ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯅꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯌꯥꯝ ꯇꯣꯏꯅ ꯇꯧꯕ ꯉꯝꯗꯦ 85 84 ꯑꯗꯨꯋꯥꯏꯗ ꯑꯃꯔꯛ ꯏꯁꯥꯅ ꯌꯥꯎꯔꯒ ꯌꯥꯏ ꯊꯥꯔꯝꯃꯦ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩ ꯃꯤꯡꯗ ꯎꯕ ꯐꯪꯗ꯭ꯔꯦ So far ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯑꯦꯅꯤ ꯀꯔꯤ ꯂꯝ ꯂꯥꯛꯄ ꯃꯤꯁꯦ ꯑꯩꯈꯣꯏ ꯋꯦꯜꯀꯝꯅꯦ ꯑꯗꯣ ꯂꯝꯕꯤꯁꯦ ꯈꯨꯗꯣꯡ ꯈꯤꯇꯪ ꯆꯥꯗꯦ ꯍꯟꯗꯛ ꯑꯩꯈꯣꯏꯅꯁꯨ ꯄꯥꯝꯃꯤꯁꯦ ꯍꯧꯖꯤꯛꯇꯤ ꯏꯀꯣ ꯇꯨꯔꯤꯁꯁꯤ ꯄꯥꯝꯃꯤ ꯑꯗꯨꯗ ꯈꯔ ꯄ꯭ꯂꯦꯟ ꯑꯣꯏꯕ ꯖꯒꯥ ꯑꯃꯗ ꯕꯤꯜꯗꯤꯡ ꯃꯆꯥ ꯑꯃ ꯁꯥꯕꯤꯔꯒ ꯇꯨꯝꯐꯝ ꯆꯥꯐꯝꯒꯨꯝꯕ ꯁ꯭ꯇꯦꯕꯜ ꯑꯃ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ho kada dong piang la le ho alang sin tha la pho nong piang de ne ngarak ngawa ngarin na singba makhan kya gi nga leiraba amadi ningthi turenga samnarikhba turen asida pangthokkarba kumai asina hojikki matamda akoibagi phibam sohanba makhan gi nga phabagi pathap sing tungoinaraga hanna chatnarba nga phabagi pathap hanjilhanabagi pandamda pangthokkarba kumai asi lamdam asigi mipum khudingmakna pungning thagot piu hainasu asin arangi maikai apin tarokli nanok thadangol loinar pokdam jariba nikthakong chana jaw mitai maklang river kamjong district ISTV news ibyang shong yo la u byang o che be pie de kong pa do thi Masagi kidney animak fail oibadagi imong manungna cell puthokuna transplant tawba ngamdabana awaba phibamda leidiba kakching pachi lekai digi naurem gokul chahi 16 gi angang asina layeng bada mateng oinanaba voice of kakching haiba whatsapp group na lupa lising 19 ana layeng bada mateng oinaba khutsinakre angang asigi manena fongdorakpada chief minister gi haksel gi khudong chaba leiriba lanai hospital amada khudong chaba adu pibi naba hairubada haujik makidi mari lenaba authority na fund thadoraktabadagi khudong chaba adu leitre hana khangalakhi haire Amaromda Chief Minister gi Haksel gi Tengbang piriba private hospital singda lenga ki maikai digi fund thadaba amadi due leiba yaudi haina Health Services ki Director Dr. K. Rajona fongdorakle Manipur gi Chief Minister gi Haksel Tengbang ina sathari ba program si Chief Minister gi makha sathari program ji yakoi yam phajana sathari khoi Manipur le riba private clinic sing haibadi hoji ta sathajari je Sija Raj Polyclinic City Hosan Iboyama Hosan asina singba clinic singsda sida natana yakoi gi main Hosan Jen Hosan amadi khoi gi rims su khoi imphal gi oina di masi loina sathajari loina periphery da khoi dise Hosan sing haibdi Urkhul Chandel Churchampur Thobal Senapati hida su yakoi gi phajana chimsa sing temang ji sathajari aduga masi gi phanji awat pa leite phangi khoi allocation ji 19 gi koi device budget estimate 20 crore happy 20 crore su government ne yabi na huje ready de lere Lisingani tara tarike September mapal da UP gi Noida da sina funkiba Pravish Janam misi gi achumba puthokpinaba People Action Committee na memorandum ama AICC gi President Rahul Gandhi da pishin binaba MPCC gi President Gai Khangam da sinakre
Uripok achom lekai leba leikidraba Pravish ki yumda pangthokpa pawgi mifam amada committee ki convener Laimayum Pishuna misi asigi matangda Manipur ki Chief Minister na handak ki assembly mifam da fongdokhiba wafam thabak oina pangthoktre misi asigi matangda Manipur ki Chief Minister da ADGP Pramod Ashni na inquiry report ama pishin khrabasu makhatana thazindaba angakpa fawe crime asida chow asangi khut yaurabra haibagi chingnaba committee na fawe lekhidraba Pravish ki matangda kanagumba miyoi amatta fadana case asi loishin khiba laibak thibani atuba matamda Manipur lengakna UP lengakta takshinduna achumba puthokna ba hotnadrabadi akanba khongjang kaya changsilagani hairi yamna ngaklibadi case asi onthoko onsinga ngalega among khumba ngale khumba toba sina case asi yamna chingnaningba nomonomogi chingnaningai oiba nomonobe ngalakle asigumba Manipur gi macha ama loktunarba mihat asibu state government na UP government da akanba instruction tawduna thido holaga mari leinaba sing puthokpa ngamdaba haibase UP government gi makhada Manipur gi government asi leibani haina lokdaba ngamai maromaduna Manipur government na thuba matamda UP government da taksinarga CBI da Sinaduna achumba lalanjin puthoktrabadi masida phatanungda miyamgi people action committee amadi Manipur miyamgi khosan miyamdai phathaba ngamdai tholokpa phaphatha khodimak Manipur government na logudamni Imphal Jiri Lambigi Barak Thong ngasi numidang wairam amuk yakhidre Jiri Bamdagi Imphal thoglakpa tayar tara panba gari ama lanana bahotnabada thongi yot ki bar ama amang ata thokhibani gari asi yadabana gari kayamarum nakal anida panduna leire gari macha singdi ariba thongda landuna chatnari HIV Sensitive Social Protection Scheme gi matang da HIV ga loina na hingliba singi consultation program ama Tamenglong headquarters the pangthokre District AIDS Prevention and Control Unit Tamenglong na Max ki sponsor ga loina na pangthokiba thoram aduda District AIDS Control Officer Tamenglong Dr. M Gracie DIC Tamenglong gi supervisor RT Chiru Social Welfare PHE gi official Singsu Sarukyaki Leinung da pan bapotlam sing matau karam na scientific oiba maong da thagani haibagi matang da nomugi oiba training program ama Technopole district ki Kurkartil Village Community Hall da pangthokre All India Coordinated Research Project on Tuber Crops Project ki makhada CAU Imphal na sinduna training asi pangthokibani Minister of Culture Eastern Zonal Cultural Center amadi Art and Culture na punna sinduna numit humni chathagadaba Khongjom Parva Festival amasung Madhya Pradesh ki Badhai Jagoi Thoram Kakching Mayai lekai de leiba Multipurpose Community Hall da hokre Festival asi hogdokpagi thoram da Manipur State Kala Academy ki Secretary L Kisorjit Kha Manipur College Kakching ki Principal Oiramba Y Mangol Jausu Sarukyaki hogdokpa numita Khuman Them Sundari Ningomba Medhapati amasung Toijam Arunagi Khongjom Parva utkhi YL Club amadi Chowkhat Nupi Lop Kundrak Pamayai Lekai na sunduna lem na langbagi camp ama club asigi ground da pangthokre Crispa Healthcare Consultancy Private Limited Singjamai Chinga Makhagi meeting makha da pangthokiba camp aduda punna miyoi chamaga kuntaruk layeng bagaloina na hidak langthak singsu lem na fanganki Kengjoy Sub-Divisional Headquarter da Sagadaba Model Residential School Chandal District Headquarter da Sananaba Miyoi Karana Kanna Honoriba si Manipur lengang na lakliba March Kunmari Fawbagi Manungda Kengjoy da Sagani Habagi Chapchaba Makhangandrabadi March Kunmanga digi Imphal More Lambi Amadi Chandal District ta Pungni Funipal gi ban chatharagani hairi Cookie in the Labor Cookie Students Organization ki General Headquarter ki office da Cookie Chief Association yaw na pangtokpa pawgi mifam amada KSO Chandal District ki President Thangzalun Haukip na Kengjoy Sub-Divisional Headquarter da Sothari Bahiram Kyagi Manungda Education Sector da Ahan Bamiting Changduna Sagadoriba Model School asi Sanction Fawba Torok Labashida Rajniti Sanaduna Chandal District Headquarter da Sanane Bahonariba si Laibak Tibani Manipur lengang na Thaurang asi Thingduna Kengjoy da Sagani Habigi Chapchaba Khangandrabadi Lakliba MP election da Chandal District ta lengak asi Pairiba Party boycott Togani Hairi Subdivision Kengjoy digi Chandal District Headquarter da Pusin nangai pass tawbase ekoi KSO amasung Chibusan na yaning taba government ngonda phongthoe ngasi numit dagi date 24 phause government ngonda ekoi na time bound pibani asim raksira moina relocate moina center da aya proposal pibdo amuk withdraw tawtaradi date 25 dagi highway indefinite kogni amasung ekoi Chandal District si KSO ga kuki Chibusan na ban kogni adu mathak da BJP government se Chandal District da kuki area da campaign su to hanloi adu ga flex su the hanloi
poster campaign phau to han loi in case if they want to make campaign, if they want to make their political conference to be happen in Chandir district among the Kuki area, let them relocate their proposal which they want to shift to district headquarters. Tha sigi tara manga masung tara taruk ta pangthokiba NIOS na loba diploma in elementary education examination da pangai de leba SV Gatwell School da Tab invigilator sing na exam thariba sing dagi sel lauraga nattaba pambai season naduna exam than kyana aims na fongdorakli Kwa Kaithil Bazar da leba Mahira Loop asigi office da pangtopa paugi mifam amada secretary organization Nickerson Kumanchana school lasida invigilator oina takiba oja sing na exam thariba sing dagi numit nini gi lupa chaniyankai miyoi amamam dagi khomgatlaga exam thariba sing na tawningba tawhanduna exam than ki bahaibasi chauna mangjaba amani haike क्या पुथो रकनी हाइना थाजनइबा ओजागी सिनफम द लेबिगदोरिबा ओजा ओइरकदोरिबा डीएलएड के एग्जाम थाबिरिबा कोई ओजाजिंगना असिगुम्बा नतब पांबै के आसिनदुना ओजा ओइरकबा तारगदि लमदमजिदा थोरकदोरिबा हौरकदैबा माइरोइजिंग अमदि अखोइगी माइरोइ खुनाय असिदा कयामुक यामना मसंग थोकबा अमदि मरुचंगबा माइरोइ पुथोरकदोरिबनो अमदि कयामुक यामना अफबा माइरोइ लमदमसिदगी पोगलकदोरिना हाइबजि एम्स की माइकिदिगे हंजनिंगी डीएलएड की एग्जाम थारिबा असिदगी कैंडिडेट खुदिमुक्ति पसा खोंगतलिबा अमदि लौबिरमिबा अमदि पिबिरमिबा मियोइ खुदिमक मरि लैनबा अथॉरिटी अमदि डिपार्टमेंट सिंगना कुमना थिगत पिरगा तबुकि चेनारम खुदिमक लैपाक मियाम खंगना पियम थोकबा सेरादु पिबिउ अमदि मखा तानसु अतोपा सेंटर असि खक्तनतना अतोपा डीएलएड की एग्जाम सेंटर तारिब खुदिमकनसु सेक्शन बिनरबा अमदि असिगुमा थोंग थोनिंगदबा थोंगसि थोक्तनबा एम्स की माइकिदि थमजरि Amarom school asigi maikaidigi exam adu de sel lokhiba oja adu masak khangdokpaga loinana mahaki mathakta action lokhalagani haike Kadana ngasi Imphal East manung chanba soibam lekai amasung wangkhai andro parking the drive chathaduna yamlaba yungang amasung yungo fagatkre fagalaba using miyam mamangda haidoktuna manghankre Matam gachuna bamong da khoilobagi matang da training program ama wangu makha lekai mandap ta pangthokre KVIC Honey Mission program gi makha da Crops Development Promoters Organization ningom thong kitna panungna thoram adu pangthokibani Rongmai Maipui Prayer Fellowship Manipur Unit ki ahanba fasting amasung prayer sangai Pro Baptist Church ta pangthokre lai khurumbagi thoram adu da Manipur gi tongan ba mafam dagi nupi chamri rom na sarukya ke Manipur de Polo Targi ahanba oina Imphal Retreat Zone ama Sagolban Tera Bazar Yambem Lekai da hangdokre thoram adu da Divisional Headquarter gi Gautam Roy su sarukya ke Self-Help Development Agency Seda Kangpopi District Headquarter na Medi-Claim Scheme ama hogdokpaga loinana district asigi laira anang singda mateng pangkhre Chalwa Khuldagi Medi-Claim Scheme asida handakta yawkiba Lengmin Hoi Mulnunda Scheme asigi makhada lupa lising tara mahaki anaba langbagi mateng fangankre kanabasi fanglaba nupi macha sigya pokpana laita laira sing ana ayek yorko matamda kham thengna sel thungi awaba mayoknei Yum Inkol Fauba Yontoktuna Layangnei Mahaki Machanopina scheme asi Mamang Chahida Yaubadagi Tha Ahungi Manungda Mahak hospitalized Torakpada Kanabasi Fangbani Haike Da awabam nangba matamdasu sedagi mediclaim masigi mafamdagi ekoina lising tara mediclaim pangbasida ekoina su mahakpusu yamna thagatsari Poirei Khongjinda leba miyamgi lai khurufam laishang kaina da changbada athingba piribasigi matangda Advocate Gurumayum Iboyaimana petitioner oiduna Human Rights Commission da wakatpadagi kudakta darkar leba thabak sing Manipurgi DGP amadi Imphal East ki Deputy Commissioner da khangan kre haire hiramasiga mari lainana ngasi Advocate Gurumayum Iboyaimaga Paumi singa cherap kota unabada makhatana fongdokhibada lai khurumfam asi changnaba hotnabada kaina Development and Protection Organization Poirei Khongjil kauba amana lambi asi chahi ama makhairom asi thingjinduna lakpani asigumba fibam asida Indian Constitution gi Article 25 ki matung ina freedom of religion da akaiba piba ma oibana Human Rights Commission da wakatpani masigi matang da commission na DGP amadi Imphal East ki Deputy Commissioner da mafam asida miyam na chathok chachin tawbada athingba pidana ba mari lainaba thabak sing lokatnaba khangan bada thagap phongdokhe ꯑꯩꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯎꯁꯣꯞ ꯀꯠꯆꯒꯦ ꯍꯥꯏꯗꯅ ꯍꯧꯈꯤꯕ 2018 ꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯆꯠꯆꯕ ꯃꯇꯝꯗ ꯇꯦꯝꯄꯜ ꯀꯥꯏꯅꯒꯤ ꯏꯝꯐꯥꯜ ꯌꯥꯏꯔꯤꯄꯣꯛ ꯔꯣꯗꯇꯒꯤ ꯍꯥꯏꯖꯟꯐꯝꯒꯤ ꯑꯗꯨꯋꯥꯏꯗꯨꯗ ꯒ꯭ꯔꯨꯞ ꯑꯃꯅ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ
अदुगा कायनगी गोविंद जी की टेम्पल से चंग यारो हाइदना थिंगे मसीदी तवैदब थबकनी अखोगी इंडियन कॉन्स्टिट्यूशन की आर्टिकल 25 तो यावरीबा राइट टू फ्रीडम ऑफ रिलीजन हाइबदु कायब निना सिदी अपन पीबनिना हाइबसे ए खंजे खोंगमंद लेबा MS रानी बाला एंटरप्राइजेस ना जुलालैंड लेबा चिल्ड्रन होम दा फिरोल अमदी चाना थंगनबा पोटलम यंथोखरे हौजिक सानबगी पाउ MPSC की खुद पंजिल सिनोद माइथीरबसु DSA सदा हिल्स हौजिक चथरिबा कुलुमदोय सुबह TH वीरचंद्र मैपाकपी मेमोरियल विनर्स कप की सेमीफाइनल चंखरे ममांग DSA सदा हिल्स ना MPSC बु अवे मैच द पंजिल अनि सिनोद माइथीबा पीखिबनी ngasi Thomas ground sanakiba DSA सदा हिल्स की होम मैच द गोल सिनोद पुलिस न थोइखिबनी CRPF की मरीफू सुबह एनिवर्सरी थौरम ग्रुप सेंटर CRPF लांगजिंग द पांगथोखरे थौरम अदुदा DIG मणिपुर अमसुंग नागालैंड सेक्टर मोहिंदर कुमार DIG ग्रुप सेंटर इम्फाल आई लोकेंद्र लेबाक असिगी दमक थवाई थाख्रब CRPF पर्सनल सिंगी मफम दे काय खुमनब उतखे थौरम अशिगा मरी लेनना बास्केटबॉल मैच अमसु मणिपुर बास्केटबॉल टीम गा सानके क्रिकेट मैच अमसु सानबगल लोइनना तोंगान तोंगान बतै मसाना सिंगसु सानके क्रीडा भारती मणिपुर ने सिंधुननी सुबह गवर्नर्स ट्रॉफी मुकना कंगले टूर्नामेंट ऑल मणिपुर मुकना एसोसिएशन की मतेंग लोइनना इम्फाल की मपाल कांगजेबुंगदा थासगी कुनतरेतगी कुनमापल फावबा नुमित हुमनी चुपना तोंगान तोंगान डिस्ट्रिक्ट मंगादगी टीम मंगाना सरुक यादुना पांगथोकलगनी टूर्नामेंट असिदा सरुक यागदब टीम सिंगना अकुप मरोल सेक्रेटरी क्रीडा भारती मणिपुर दगी खंगबा यागनी हाइरे मखाताना सानबगी पाउ स्पोर्ट्स जर्नलिस्ट बोया निंगथौजमदगी फंबिगनी एक्स पोलो क्लब वांखैना कुनमापल सुबह गवर्नर्स कप इन्विटेशन मेंस पोलो टूर्नामेंट की इम्फाल राइडिंग क्लब लम्फेन पाटना तरानिपाल सुबह गवर्नर्स कप वुमेन्स पोलो टूर्नामेंट की चैंपियन होइख्रे मणिपुर हॉर्स राइडिंग एंड पोलो एसोसिएशन सिंधुना था सिगी तांग तराहुमदगी नुपागी पोलो टीम निपाल नुपीगी पोलो टीम मरी पुन्न टीम तरानिथोइन सरुक यादुना इम्फाल की मपाल कांगजीबुंग चथरखिबा टूर्नामेंट सिंग ngasi लोइसनख्रे लोइसनबगी थोरमदा मणिपुर की गवर्नर डॉक्टर नाजमा हेप्तुला मणिपुर हॉर्स राइडिंग एंड पोलो एसोसिएशन की प्रेसिडेंट आइस दिलीप अमदी एसोसिएशन असिगी एडवाइजर एस बुद्धचंद्रना थोरमबपु सिंग ओइखि चथरखिबा टूर्नामेंट असिगी ngasi सानखिबा तरानिपाल सुबह गवर्नर्स कप वुमेन्स पोलो टूर्नामेंट की अरोइबा मैच ता इम्फाल राइडिंग क्लब लम्फेन पाटना सिंखै हुनबा पोलो क्लब कोंगपान पुपांजल मरी सिनोदा माइथिबु पिदुना चैंपियन ओइखिबनी इम्फाल राइडिंग क्लब लम्फेन पाट की माइ पाखिबगी पांजल सिंह अदु KS हाबेना मैच की अहानबा मदी अहुम सुबर सकरदा पांजल अनि सनखी अतोपा पांजल अनि अदुना S लांगलेन मदी A रोमाबटीना मैच की अहानबा मदी अहुम सुबर सकरदा पांजल अमबम सनखी अमरोमदा कुनमापल सुबह गवर्नर्स कप इन्विटेशन मेंस पोलो टूर्नामेंट की अरोइबा मैच सिंखै हुनबा पोलो क्लब कोंगपानबु पांजल मंगा अहुमदा माइथिबु पिदुना चैंपियन ओइख्रे एक्स पोलो क्लब वांखैगी माइ पाखिबगी पांजल सिंह अदु P ओजितना अहानबा सकरदा पांजल अहुम सनखी अतोपा पांजल अनि अदुना TH जेकोबना अहानबा मदी मरिसुबा सकरदा पांजल अनि संदुना मैच से माइ पाखिबनी मैच सिदा माइथिखिबा सिंखै हुनबा पोलो क्लब कोंगपान की पांजल अहुम अदु लैसेमबा तखेलंबम P जोतिन अमदी TH काउबुना अहानबा मदी अनिसुबा सकरदा पांजल अमम सनखी सथरखिबा टूर्नामेंट असिगी नुपीगी विनर ओइखिबा इम्फाल राइडिंग क्लब लम्फेन बाता ट्रॉफी के लोइनना लुपा लिसिंग कुन रनर्स अप ताखिबा सिंखै हुनबा पोलो क्लब कोंगपालदा ट्रॉफी के लोइनना लुपा लिसिंग तरामंगा नुपागी विनर ओइखिबा एक्स पोलो क्लब वांखैदा ट्रॉफी के लोइनना लुपा लिसिंग यांखै अमदी रनर्स अप ताखिबा सिंखै हुनबा पोलो क्लब कोंगपालदा ट्रॉफी के लोइनना लुपा लिसिंग कुंथ्रा थौरम पुसिंगना खुसिनखि अमरोमदा वेटरन पोलो प्लेयर वाहिंग खुमनदगी युमनाम जिला अमदी मयांग इम्फाल दगी खेती मयम जय कुमार दा सिलिलांगनी बसिंगी माइकई दगी सेलोइन लुपा लिसिंग तरा तरा पिदुना इकाई खुमनबा उठखि टूर्नामेंट असिगी सेमीफाइनल संखिबा टीम सिंग अमदी क्वार्टर फाइनल दा माइथे होरोबा सिंग दसु सेल गी मना पिदुना पोंगिंग थगतखि Manipur is known as the powerhouse of the sport. It is therefore no wonder that the creativity and the spirit of competitiveness powered by the material characteristics of the people of Manipur gave the world a popular indigenous game called
Tagore Sanjay, which is now known as the polo all over the world. Tare suba MBCA T20 cricket tournament ki roiba match da Sam Khagempali madi YWC Langthabal ga sanaragani. Manipur Veteran Cricket Association Sindhuna Mamang Thagi Tang Kunipal Dagi Team Tare Nasaru Yaduna Langthabal Public Ground Sataripa Tournament Asigi Ngasi Sanakipa Ahanba Semi-Final Match da Sam Khagempali na Napsa Khai Impalbu Ran Taramatoi da Mighty Piduna Final Sankibani Match asida Sam Khagempali na Tos Ngamduna Ahanba Betting Tokibada Apibo over Kunda Wicket Tare Turaga Ran Samaga Kuntra Manga Lauki Masigi Pakumda Anisba Betting Tokiba Napsa Khai Impalna Apibo over Kunda wicket Tare Turaga Rancha Magakunmari Kaglogduna Mets Sasi Mighty Kibani Mets Asida Sam Khagempali Hanaroi Zodibana Ran Yankini Toy Logduna Man of the Mets Taki Tournament Asigi Anisuba Semi-Final Mets ki Sanakibada YWC Langthabalna LCCC Sajingbu Ran Kuntra Mangata Mighty Piduna Final Sankre YWC Langthabalna Tos Ngamduna Ahan Betting Tokibada Apibo over Kunda wicket Taruk Turaga Rancha Magyankini Toy Loki Masigi Pakumda Anisuba Betting Tokiba LCCC Sajingna over Taranipal Gabol Mangada wicket Loina Turaga Rancha Magatara Tare Logduna Mets Sasi Mighty Kibani Mets Asida YWC Langthabal gi Sanaroi Samanandana Ran Marfutaruk Logduna Man of the Match Takre Satariba Tournament Asigi Aruba Match Haying Sanaragani West Development Youth Club Lamding Kuno Lamsang na Sinduna Tha Sigi Tang Tara Taruktegi Team Nipan Grubani Thongna Khaidukuna Club Asigi Ground Satariba WDYC Trophy Ahanba East 11 Under 13 Boys Open Football Tournament ki ngasi sanakiba match da RFS na MLYL Sibu Gol ani Sinoda Mighty PK Match asida mai pakiba RFS ki Gol ani edu El Bharat amadi Ais Risikant na match ki tara mga suba amadi yang kay mga suba minita sankibani Youth Development Committee Yadipo Khairom na Sinduna Tha Sigi Tang Taranipal Dagi Team Kunmanga na Grumipal Thongna Khairoktuna BTC Gym Hall Campus Khairom Mayai Dasatariba Ahum Suba YDC 7-a-side East 11 Open Football Tournament ki ngasi sanakiba ahanba matcha CYDO FC Sangamdabi amadi Angel FC goal amata sanadana draw satkre ani suba match ki sanakibada Young Boys Angthana Urup Arab Tibu goal ahum amada Mighty PK All Manipur Volleyball Association gi miyang makhada tha sigi tang tara taretagi team taren grubani thokna khairoktuna tera makhong lampak ta sathariba ani suba khuraijam ongbi nupi masa devi memorial men's volleyball tournament ki ngasi sanakiba ahanba match da Manipur Police Sports Club na IGO oinambo set ahum ama amadi ani suba match ki sanakibada ARC Assam Regimental Center na YMDO hairangoi thongbo set ahum amada Mighty Pikre Tagachiriboye Loshilak Padangashi no Mugi Oikiba Aingasagi Pau Pizari Environment Directorate ki Pankiba Ngasi Oikiba Ingas Hamadi Nojuki Pauda Quaitiki Sakiba Celsius degree Contrani to Dasmik Taret Mari Quaitiki Ingba Celsius degree Mapal Dasmik Amataro Nuksita yaw isang manalgisang maximum da sa ng mariputraong day dasming mga ani minimum da sa kunmapol dasming ani mga oiki nga sige nung sukibagisang sino dasming ani ama millimeter ni Hauzero bada maruba pau amukahan na AICC ki President Rahul Gandhi numinini ki khongchet nga si Imphal da thonglare Chahi tara mga palambal lengak na tawramba thabak ka chahi ani khakta ngairiba lengak asna tawriba thabak ka chamdamna duna miyamna yengbiro haina Chief Minister N Birena Phongdokle amasung ISTV News ki video journalist Dr. Nongmaithem Rina Yauna nupi paumi mga the Women's Action for Development Water chahi asigi best reporter ge award pidune kai khumnakre Ngasi ko na ISTV na pijaba pau matang asal lesin jare bideng tabiri basingi mafam dagi kainya thangni jari pinabirase